Manipuri Wari Pambi Channel na tabiriba pumnamakpu amuhna taramna uksari ngasisu mayamgi ngaihak potharanabagdamak anauba horror story amakak puduna laksari. Horror story sige maming What's Up Horror Story. Horror story sige writer Laishram Arun. Hawjik taminarasi mayamgi ngaihak potharanabagdamak ngasi amuk puduna laksari ba anauba horror story What's Up Horror Story. Amando class 12 ta mark wang na pass tawrakbagidamak mapana mabu yamna thagalamni afaba college amada ming sansenbiduna college kaba hore anauba marumapang kaya magaloina college ta amando yamna nungaiba fawramni amangi mapado sarkar gi loisang amada thabak amata hui adubu laibak thibadi amangi mama laikhidre aman mahakki mabok loinana yum aduda laiminabani nongma amana college ta lairingai matamda mapagi call ama lakhi asumna hairakhi aman aikoi gi khungang da laihoba nangi nakura tondo laitre haina pau pirai ai chattaba yaroi dauri mahakki mathau mangam pang thokpado ai yaudaba yararoi ai yumdaga changlam laroi ai mafam sidagi adumak hai thagrage babasi ngasiga ayengga lairaga hangsit amuk lakpa yai ko bubok kananggasu ayeng ko na amuk laigi thabak tawrakpa matamda amuk puna amuk salurasi mahakki poloi bagi thoramado yauna naba ai ngasi hai tharage yare ko aduga ne aigi upudugi sodo aigi mon makhada laibani mado lauthoklaga upu manungda paksi masa ama laibado madudagi sel do lauraga nanga abokka saning bado kari no insang do lairaga charo amanna hoi baba hare adudi ipa phone thamlage hairaga mapana folado thamkhre amando wakhalda nungaiba ma phawi maramdi mapa lairagadi mahakki mamanabu singi mayumda chaninglabasu pangchat chatpa yade maram munna hangani kaidawu chatlibano kaidawrudoribano kari thabak laibano maramado munna hangani aduna amando pangchat chathokpa phangjade ngasidi mahak haraure college tagi su mamanaba singa canteen da punduna matam sangna laithokle aduga yumda halakpada pawado mahakki mabokta amuk tamlammi mapana hairakpagi matungina amana mapagi bedroom changlaklaga mahakki tumphamgi mon adugi makhada lairiba almiragi sodo lauthokuna upodo hangdoklaga paksidagi sel khara lauthokle madu puduna mahakna mabokta hairamni bobo ai imanaba singa saklen amakak chaminanabagidamak invite or ai mado yaudaba yadre abok susak thongloranu aina halakbada hotel lagi khara yaurage hairamaga mahak chatkre makoina lairiba mafam ado main road tagi meter samga amuk changsilaklaga laibani mafam adudagi di koilas thade lambi dusu khara sui mafam adudagi thoraklaga main road taraba matungda main road tagi amuk meter samga amuk chalaga bazar lairiba adudagi khajitang changsilaga amangi yamna lunu tinaba marup amakhak lai mahaki yumda ngasi se mahaki baba su khungangda hai thakri aduna saklen ama saminasi haiduna mahaki marup aduga saklen ado saminare saklen saminaba loiraga mahaki marup aduga anauba college ki life ta nauna changlakpagi nauna sakhang mai khang narakpa marup mapang kayagi loinana anauba masak matau fajabi amanna su khoida jabi nupi amagi maramdasu yamna nungaina wari sanaminai madugi matungda amanna thengkhragani mahaki mabok adugi saklen su bazar dagi laikidawba lai haibadagi marup aduna saklen ado lairoranu haiduna tiffin amada mahaki mabok kisakado fajana semaga mangonda piraga tharai amanna tiffin ado faiduna yumda halaklami numidang pung 4 muk tasilakle matam aduda mahakna parap main road tagi haijilaktuna yum yaunanaba khara sukpa makoigi lambi aduda parap laklami lambi tangkhai salakpa adwaida angakpa makol amakhak tai mado karino haiduna amando sapleptuna makholdo tawada horngi ringtone manba amasu tabaduda mahaki fondo loktuktuna yengi adubu kanasu phone laklamde message su laklamde amuksu amana satke hek tawada amuksu khonjelado tarklami manak odaida amana
koichat chattuna khonjel ado lakpa maikai ado thiramni mamai thangda asobu ujaw amagi makhongda phol ama mamai duda kanagumana call tawrakpagi mai light ado nganduna hinglibado urami amana parprap changselduna phol ado lokhatlami aduga mamai adudi yengbada masak khangdaba number amadagi whatsapp call tawduna leirami amana tap oi aduga kanano hangi call ado adumak thadatkre amana kanagi phol oiri jano kamdangnu tahori jano horel mapu aduda phol faunaraga phol do laubula kana bahai khrage khanduna phol do mahakki phurkhau do hapsillaga yum yawnana ba parap la e yum yawrbada mabokna mahak kadai dano hujik thengla fawbu chatluri base napa lairabadi madugumado yaroi hairakpada amana bubo baba laitringai sida imanaba amaga sakle lamakak chaminarubani baba da haidokanu hairamlaga mahakki tifin aduda mabuk kisak yaurabani hairamlaga mahakki kaada sangkre aduga thongado lonsillaga kanagi phol oigaba mapu adudi onthokna thawai waramlaga nida khanduna ngasai call lakhiba number aduda hanjin tawsili adubu call ado chatre gallery de sangduna photo na singba check tawi supnagi masak matau fajakrabi nupi amaki photo natana atopa photo amatasu yaude amanna nupi adugi photo adubu zoom tawduna chingsinduna nupi adugi sakta madubu hanjin pe na yengi onthokna fajakreda phongi mapu se masi oiramduna aiga kariguma sakhang mai khangna bagi tanja amatang hangnabadi onthokna nungai kranida laini silako oiramni hallaga wakhal monda nungaina amando tumthakre phone adudagi mathangi akanba ringtol amada kola ko matamda amando mit khangching singlamni amanna haklang gari aduda pung kaya tarabujano haiduna yenglakpada baro matung pung ama sap chana taramle amana phol do paikhatuna call tawrakliba number ado yengi unknown number ni khangawdana unknown number adu dagi whatsapp message ama thajilakhi message ado amana pai asiba kawba laina nangbu ngaiduna leire hairakhi amana pakhatpaga loinana nahak kanano haina message samuk halami ai kanano yamna khangingbra hanglakhi amanna khangninge haina message samu hanki adu oirabadi video call tawrake haiduna message hala ami amannasu hoi toro o haiki amanna khallibana ngasai gallery de yauriba masak matau fajabi nupi aduna sanaribra haina mapukning de singaduna mahakti thoina nachungba phaujilude khudakta amanda phol aduda whatsapp call tawraklamni amanna fondo fatlauna oi maduda video call aduda ahanbada mahaki yumgi gate ado ubu fanglamni tapna phone adugi mamai ado leiraklamni khanghaudana yamna tamthirabi nupi amagi yengbada akibu fanglaba nupi amagi saktamado video call aduda ubada aman pakhatman khibana lauraduna phone ado thanglang thokhiramni ahaugo makhol amaga loinana phone ado paithokiduna mahakki kangthol makhada sangkre aman masado kibana thak niglaklamni matam adumaktada mahakki asengba phone aduda amuk whatsapp call ama amuk laklamni amando sangsillaga phone ado tap okludre tuminna mahak lerami phone ado hanjil tawsilakpaduda amaldo sauningba amaga loinana para phone adugi manakta sangsilaklamni mahaki phone ado tap launa paikhatlubada phone gi mamai aduda mahaki mapagi save tawduna thamba photo ado thoklamni aduga call ado laklamni amana baba sibu kaidawra jano thengraba matham asida haiduna phone ado tap oklamni matham aduda ipagi bungo baba bo amukta kalulaw ipa khudong thibada tare ipa bo amukta kalulaw thongal fawdang thorau ai yumda changlakpa ngamdre haina yamna awaba khonjel amada hairakpaduda amalado saklawna phone ado thamlamlaga mahaki kada leiba hockey stick ado paiduna amamba aduda mahak thong ado hangdoklaga para mahaki thongal fawba thorakhi aduga thongal da koyeng bada kana amata sulaiba ude amana baba haina amuk anirak kan kaurami adudagi mi ama nahibagi khonjel ama mahak na tai khonjel ado kadom dagi lakpano haiduna mahak yeng bada
mahang lep di mafam adudagi mamanglom da khara chatkhalaga chauba gulmohor pambi ama hauri bado madudagi khonjel ado tabu fanglami amanna parap hockey stick to paiduna mafam aduda mahaki baba do wana leramlagani khanduna parap sangsalaklami sorok thaliba blab ki maingal adudagi gulmohor pambi aduda mioi ama thauri anduna makhong ado ururu leina haine leiribado amanna ubada khangpek khangi amando pakatpada helmet khiduna khonjal amata su thoktana kanano haina khangingna thauri anduna leiriba mioi aduda yengduna leiringai talak adumaktada mapandagi mahaki mabokna aman haina kaurakhi bubok haina mahakna konjel li thoktana khumlami hanjil mabokna tos kaptuna aman kauduna mapalda thoraklami maduda amanna makoigi gulmohor pambi adugi makhongda hamduna tumin leiramado ubada ibungo nangbu kaidorage hangki amana gulmohor adugi mathakta khudombi thilli adubu tos kaptuna yengbada mafam aduda kanasu leiramde mabokna karino nangbu ngaurabra karisu leitene sidadi haiduna masanupa amanna dubu imungda pusinbiraklami mahaki tumpham hamung mathak aduda long na hibanduna masada karakleba mamai da karakleba humang marik singado mabokna hadi amana taithok pirami irungwa nangbu kaidorage aman kaidorage haina mabokna hangi karisu khomde tarang malang amada koying yengduna lai makhoi gi saksang adomda kolik ningkai khibagi konjel ama kanna tabaduda kanano ne he haudong la ne aibu thonglon silam drabajala haiduna parap hawat khiduna saksang lomda sangki tanja aduda amangi phone aduda amuksu whatsapp call ama ring laklami amanna phone ado oklamde matam aduda mabokna saksang dagi kanasu leidene haina murum cholaga changaklami phone ado khingduna leirambaduda kanano ne theng khraba matam asida phone amuk tawrakli basina haina changsallaga mabokna phone ado yengi unknown number ni kanano mingsu thade haiduna mabokna phone ado oke tawbada khutlauna mutkre amangi kada paliba thongna wadugi mungselado transparent mirror ni manungdagi su mapandagi su hoina uba ningsel ni mabokna thongnaugi mapaladuda mima khangchen khibagi sakta mamakak maboktuna khibada mabokto swailawi tanja adumaktada whatsapp call ama laklami mabokna taplawna oi mado video call oirami video call aduda yengwada mabokna makoigi thongalgi gulmohor pambi aduda mi ama thauri anduna haiduna laibagi saktam mama ubaduda mabokto kiman khibana amangi phone do switch toksilami mabokto parap sangsilaktuna amangi phamung aduda retlauna phamtharaga ibungo nangbu gyan tarabra karino ngasi numit asida tawriba sibo haina murum sonduna lai tanja aduda mabok adugi ka aduda nupi amana na hebagi khonjel tapna taba horaklami maboktuna yamna tapna klauna hugatuna mahaki ka aduda muk hirtharaga tapna yenglaklami mahakna tumliba kangtholadugi hek maning thangba saruk aduda nupi ama masamado sangna thajaraduna mamit aduna imuk ngangna yamna awaba sakpham amaga loinana hamduna leirambado khangu urubada mabokto yamna kanna laurakhi aman ibungo haina mahakna lauraga amangi tumpham adomda onsilakpada mahki ka aduda aman leiramdre thongnaw adudi hangdoktuna leirammi karamba matamda hangdoktiba mabok aduna karimata khangaude tahaude maboktuna mapanda thoroklaga lekai but thokle lekai but thokle haina kanna laurami adubu hangnabada leiba mioising kara amata ahing aduda mapan thongna rakhide amangi mabokto pakhatbaga akibaga amadi choktabaga pakhiduna masado lekthakre wanthakre maboktuna gyan tarakpada mafam adaida mi khara langbagi khonjel taraklamni matamado nongalamdai usek koya khongnarakpa matam adudani maboktuna ya mama koisinduna yengnaribado karino haina pungat ngakki rang thokhiba thokdoksing adugi wari ado mahak khara tapna ningsinglakhi miyam koisinduna yengnaribam fam aduda parap chengsinduna mahakna yengbada makoigi
thongal dagi khajitang mamang da kakhallaga sorok mapal da hauriba gulmohor pambi amagi sauba masa amada masunupa amangi thawai yaudraba hakchang aduna thauri yanduna leibado hek ubada aman haina amukang lauramnaga mabokto amuksu lekthakre mayam changduna laikai nai adubu mabokto punsigi oina mahaki masunupa amangi manaktana chatkre amuk hanna awdokpata khidre amangi mapana pawdo tabada yamna thuna mahak mioi kharaga loirana yum aduda laklamni mahangna lakpa matamda yum aduda mahakki apokpi mama amadi machanupa aman leitre amangi kada taramliba call ani aduda call receive call history ado check tawduna police na thigat padasu tawrakliba number singado kadai dagi tawrakpano kanagi number no aibasu amata khongul liba fangdre upai leitre madam adumaktada mama amadi machanupa leitraba yum aduda mahak leirubagi karibu kana rugani khanduna ahing adumaktada henglaba mayamna tumna khraba matamda mapalda thoraktuna gulmohor pambi adugi makongmaktada masamakki license revolver aduna amangi mapado matomta kapsinjaduna mahaksu thawai thakirami